अहानबदा मरोइबा पाउ मणिपुर गे हौजक लेरिबा फिबम असि अरुबा अमने मसिना मियामदा चममना हनबा फिबम अमदा थमली हाइना महेश्वर थौनाउजमना हाइख्रे खुरमजरी Am-Istv गे मणिपुरी पाउ मितेंग ताबरिबा सिंगबु तराम नोकचरी पाउ संदोंना पिजरी National amadi international ki thakta mingchat kaya purakpang amlaba kay samthong kendra gi mioy sing National Secretary and President Manipur RPI Athawale Mahesor Thongnawjam na taram na okre kay sampat ahibam lairakta laiba RPI Athawale gi National Secretary Office ta pangthokpa thoram aduda National Secretary and President Manipur RPI Athawale Mahesor Thongnawjam RPI Athawale Manipur State ki Working President Laitonjam Haridas amadi masak nairaba thaupuba kya su sarukya ke okpagi thoram aduda UAE Ajman City da pangthokiba arm wrestling cup ta gold medal ani laurakraba kai samthong top leraktage laurembam chitresor Bhutan gi timfu da pangthokiba bench press amadi power lifting championship ta gold medal mari lauraklaba kai samthong maning lungjam Lekai degi strongest man of Bhutan gi title fangnaklaba Thengbaijam Premojit America Book of Record International Book of Record ta Inspiring Human Record Award fangnaklaba Dr. Khoisnam Tokyo Mitei amadi Gujarat ta pangthokiba National Badminton Championship ta Gold medal lauraklaba kai samthong longjam leraktage loitongbam senan na chingba RPI Athawale Manipur State ki President Mahesor Thongnawjam gi maikai degi ikai khumnabasu utkhi Mahesor Thongnawjam na hiram kyada kendra se kidamak sports art culture amadi atai hiram kyagi miyoi singna mingchat purakpa ase pukning thaugattaba yade haibagi damak pangthokpa thoram amani lamdam asigi kendra kharada sports culture amadi atai hiram singda mai puraklaba kayabu mirai bibagum makhoibu pukning thaugatpiba amadi ikai khumnabiba miyoi tholaktaba adum yauri masigi manungda Imphal mayolda leiriba kai samthong kendra su madugi manungda chalakle RPI Athawale na senduna kendra sigi manung channa leiriba miyosing gidamak paikhatliba thaurangi manung channa ikai khumnaba utkatabani haiba thauram gi ahanba face ki oina pangthokpa oirabasu makha tana sosigumba thauram asi makha tana pangthoknaba thaurang tauri Manipur da khakta natana aikhoi gi kendra asigi manungda miyoi kya ama sports cultural amadi atai hiram kayada masak nairaba miyoi kaya ama leiri makhoina hona jariba sida inothapiba mathautai Manipur da talented oiraba sports activity ki sanaroi kaya ama leiri masigi manungda kai samthong kendra su amani mak na makha taraduna Manipur gi hauzik leiriba fibam asi aruba fibam amada leiri aikoida chamam nahanba fibam amada thamli haiki ruling na kumaina amuka phampai gani akoi kumaina sarkar sem gani opposition na tanja se laura kumaina koi sarkar se sem gani akoi kumaina vote hallaga kumaina koi gi vote se kahauraga koina ruling oi hogani habi wakhalon tawnariba drama myam se ubadadi tasengna nungai jadi aduna tasengna koina pambadi karino thabak on implement tahonba tangdu leitana leijaba manipur kaina basila iba illegal immigrants haigera terrorists haigera community amada base to bonate misak tu ne koina hari se manipur thugaina ma tawriba organization ne koina hari se ado sigu mayam se akoina by act by law by constitution makoi se tanthokraga makoi se dandi piraga anda akoi tangdu leitaw manipur oina bona base sida oina main importance pibana chumgadra khalli BJP na Am-Istv BBG Ramzi haina maming ontokiba amadi scheme asige criteria da semdok pakaya yauriba sinamaram oiraga Manipur yauna masagi resource leizadaba apikpa state singi miyam da achoba chaitheng phanglagani haina kundrakpam esege militias location phongdokre wafam ase Sombung District Congress Committee na sinduna Imphal East ke Chingaral Tezpur Community Hall da pangthokpa Am-Istv bachau sangram ge matangda pangthokpa press conference kam symbolic protest haikibani Location na makha taraduna BJP na handak paikalak liba thawong asi leibak asina National Father ni haina malemgi leibak kayana fauba ikai khumnariba Mahatma Gandhi bu ikai bapiba thawong amane loinana nauna maming oliba scheme asina thabak subada state ki seer nifu ohinba asina state lengak na kaidonungda puthokpa ngamloidaba senfam amane masina maram oiraga scheme asi fail oinaba achouba maram amasu oire haiki Amarom da Tauramadu da Sarukya Kiba Lemlai ACG PCC member A Devenna Manipur Gasuk Lurba Fibamasa da State Asada Ladiba BJP gi MLA Singna majority Leina Masagi Kudung Chaba
खरा फंगनबा लेंगाक सेंबा ngamdaba asi yamna laibak thibani asumna lamdam asigi miyamna hiram kayada thengnariba awaba kaya sibu mapung fana kokhanaba amadi mangtharakliba democracy asibu kannaba manipurda fresh election ama tawduna anoba lengak lingba matamoire haiki BJP की लेरिबा MLA जिंग मांगोना सपोर्ट तौरिबा MLA जिंग हाइजिन बदी लाइबा की नमता खंबीरगा मणिपुर दा लेरिबा गुंडा मिनेरबा प्रजा की नमता खंबीरगा पुक्सिन खरा चावबियु लाइबा की नमता खंबीयु इसागी ओइजाबा थादो पिरगा मियाम की नमता खंबीयु हाइबो वफम सिंगा प्रेस मीडिया की तांग हाना UPA गी मतमदा हौदोखिबा फ्लैगशिप प्रोग्राम अमा ओइदिबा महात्मा गांधी नेशनल रूरल एम्प्लॉयमेंट गारंटीड एक्ट MG नरेगा बु हंदक BJP गी प्राइम मिनिस्टर नरेंद्र मोदी न लुचिंगबा लेंगाक असिना विकसित भारत जी रामजी हाइना ममिंग ओलगनी हाइना पार्लियामेंट ता बिल पुथोक्तुना होनरखिबा दुबु यानिंगदबा फोंगदोकलादुना MG नरेगा कनगदबनी हाइना इंडिया पुंबदा AICC न चंगसिलबा खोंगजंगी सरुकमा ओइनंगसी थौबाल डिस्ट्रिक्ट सु कांग्रेस की थौमेसिंगना नोमगी चरा हेनबगी खोंगजंग चंगसिनख्रे मणिपुर प्रदेश कांग्रेस कमिटी नंगरांग मणिपुर की डिस्ट्रिक्ट खुदिंगमक्ता MG नरेगा की एक होंगबा यारोय खुंगंगी लाइरबा मियाम की हक कनगदबनी हाइना खोंगजंग चंगसिनबा लाउथोखिबगी मतुंग इनंगसी थौबाल डिस्ट्रिक्ट कांग्रेस कमिटी नसु सिंदुना रिस्टोर MG नरेगा रिस्टोर डिग्निटी रिस्टोर राइट साइबसिदा थौबाल अथोपम DC ऑफिस की नाकल दलैबा कांग्रेस भवन दा थौमी सिंगना MG नरेगा बचाव संग्राम की खोंगजंग अदु चंगसिनखिबनी डिस्ट्रिक्ट कांग्रेस कमिटी थौबाल की प्रेसिडेंट एन लुखोय सेक्रेटरी एल बसंता मदे अतै डिस्ट्रिक्ट ब्लॉक अमसुंग महिला कांग्रेस कमिटी सिंगी लुचिंगबा थौमी क्याना सरुक्यादुना संगसिनखिबा खोंगजंग अदुदा थबक सुनबगी हक खुदसुमलगी हक थाजबा मांगदबगी हक फंगलु MG नरेगा बु खुदक्ता हंजिलहलु कॉन्स्टिट्यूशन की मखादा पीबा थबक सुननबगी हक फंगलु हाइबना चिंगबा यावना खोलाव कया लाउखी ngasi sangsin ki bakhongjang adugi matang da district congress committee thobal gi president and lukhoina chahi kya gi mamang da ki khunggang gi lairaba miyambo constitution piriba hak sing adubu MG narega na fanghanduna lakhibane adubu handak BJP na luchingba lengak asina adugumba miyam gi hak sing adubu thupchin naba parliament bill puthokuna VVG Ramji haina ek onnaba hotna rakhiba se laibak thibani मसेदा सुनतना इंडिया की पैसादा हापलिबा महात्मा गांधी की फोटो बु सेलयेक्तगी लौथोकलगनी हाइरकपा से याबंगमलोय मसे अखोइना मतंग मतम चाना थिंगहौनबगिदमक ngasiगे asigumba nongmagi chara henduna khongjang asi changsinbani haikhe MG नरेगा स्कीम मसे सांगना मारुकी लेमाइने चलनरा अवाबा तारबा रूरल एरिया की प्रजासिंगबु कन्ननबो होनरकबादु ngasi लेहंद्रे मसे अखोय हवाइसिदा याम नुंगाइते इंडिया की मफम पुनमक्ता याम नुंगाइतबा याम शॉकिंग वेबा और अमा पी अदना सरकार असिना प्रजा की नुंगाइनबा तौबिगद्रा खंदुना गवर्नमेंट से BJP गवर्नमेंट लेहनग्रे अदु हुजि अखोय भारत की प्रजा पुनम मसी यारसिरा यारोइसी हाइबगी निंगसे अखोयना तौजरिबा Maitai Irol Yek Loina Salon Apun Baluf Milal Kanglaipa ke Jahi Ahum Thaupugadaba District Kyadagi Khangatlaba Mioy Kun Marina Saba Executive Member Khanki Bagaloina Haying Khongbal Talaiba Lining Thau Sanamahi Sanglenda Manipur Government ke Director Language Laisram Radha Kantana Wasak Lokre Waikom Gozen Mitain President Secretary General Paunam Thakaba Finance Secretary Wahingbam Bedamala Maibam Indrajit Education Secretary Soibam Arunna Publicity Secretary CH Rahamanna Minority Secretary Sagol Sem Binantana Organization Secretary Yauna Maitai Irol Yek Loina Sinol Chaukhatnaba Thaudang Pangnaba Sinta Sinaki Wasak Lauba Loiraba Matungda Nauna Khalaba President Waikom Gojen Mitain Haikibada Aikoigi Irol Yek Lol Chaukhatnaba Tonganba Institute Mathamnaba Manipur Lengakta Taksilagani Milalna Ima Lol Gidamak Tawiyaba Tabak Mamang Thakta Thopuramba Kaya Adugi Kudung Induna Chatkani Maramaduna Manipurna Manipurda Ladiba Miyamna Angamba Mateng Pangpinaba Wafam Thamki Milan की अखोइना हजिक लाइबा अनौबा थौपुबसिंग असिना अखोइना लेप्चरिबसि मिलान की ओइबा लोन अमदि लोन सिन चखननबगि नता अखोइना इंस्टिट्यूट अमा अतुम मतमदा अखोइ हांगनबा अदगी लोन मेक अदगी अखोइगी लोन सिरोन मसि अखोइ चखननब होनबा हजिक जे अखोइना लोन की
ꯆꯥꯎꯈꯠꯅꯅꯕꯒꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯤꯛ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯌꯦꯛ ꯏꯌꯦꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯕ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯑꯩ ꯏꯁꯥ ꯁꯨꯝ ꯇꯦꯟꯁꯤꯟꯖꯒꯦ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯠꯇꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 18 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadauri Free Gynecology Consultation Free Ultrasound Screening loinana Investigations and Procedures singda 10% concession su pizagadauri akupa marol ki damak pizariba number asida paw phawbiro Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Give him a key gano Azab kamo Sigi yumse next time tina checksin na laksilaga kamko banine Dadarang se Juhar habaga amta kidarbo Asumna mayamna machalbo ngapshan dugum masigi yumasibu asoya ngam kokadabagi next time tina ngapseli Extec TMT Jor Habing Makok na Basembani, Zaman Technology Sinamana, concrete Katokina Matanda, Kapam Hena Engaladly, Extec TMT, strength is in the quick. Matamgi nungsit nungsa amadi ainga sana maramoiraga lok tungba amadi kubana singba tatana thohali pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itong taram nok chari makadaba pau pizari Mahiroi singbu pukning thogat poina chahi khuding lep tana pangthok pagom mongsangai talaiba Honeycomb Foundation School gi chahi gi award lanthok page thoram ngase mongsangai boroi makhong lampakta pangthokre thoram aduda school asege khangat laba oja amadi school asege makok mathang tarakraba Mahiroi sing amasung sana khotnabagi lamda su thoidok hendokna mana kaya lauraba Mahiroi singda achomba khudol tamdune kai khumnabotki thoram aduda thoiba mithungi warol piraduna MLA RK Imona ngasi Manipur khunai asida fana afaba thabak tawdunasu amana amabu chingthanaba karem kathainabagi mami ama tariba si semdokminasi afaba society amagidamak ngasi gi horakliba angang singda oja amadi mama mapa oiba singna thaksi khasi tambi hoba mathau tarakle politics tawribani haidunasu afaba khudingmak aranba lambida puthoktuna amadi karem kathainaba na ninghanaba natana kanaba karishu purakpa ngamloi Tungi yumbi oigadoriba pekliba mahiroi singbu ngalingai matamdagi makhong somduna afaba yumbi ama oina bohonaminasi mai sangsingda mahai masing tambibagi mathakta thogalol amadi khunai lonsu mapung fana tambiu phongdokhi Sports की वगैरह अदे फिल्म की दुनिया की वगैरह सॉन्ग की वगैरह और इवन पॉलिटिकल सर्कल सिदा ओइरगा हाइलिबा एनी थबक सिदा कोइसे अमगा मगा सिंथानबा याम काइना थानादबा मदोंदा लेबसे मसी कोइ उजिक्तगी ताकबी तंबीबदा हाउ टू रेस्पेक्ट आवर सीनियर्स हाउ टू रेस्पेक्ट ईच अदर आवर फ्रेंड सर्कल दा लेबा ओजा सिंगदा अदुगुम मैनर्स अदुगा यामना मरु ओइबा डिसिप्लिन याउना सत्पा मसी स्कूल सिंगी मैनेजमेंट की लेबिरिबा कमिटी सिंग faculty that teaching and non-teaching staff sing na yamna maru oina koi angang sing da takpi tambiba matamda mase koi kanna inculcate ta hongna na bagi hena ya hongna na ba aduga parents sing da yamna maru oina yum dagi tholako matamda masi manung dagi khangna koi la takpi tambiba ma khangna salhona na bagi haidana honjaningi Mahatma Gandhi National Rural Employment Guarantee Act MG Narega bu paliba BJP ke government asana Viksit Bharat Guarantee for Rozgar and Ajivika Mission Gramin Act 2025 BB Gram G
haina ming onthokhibabu yaningdaba phongdoktuna ngasi kumbi SC ki wangu nauda khongda wakat khongjang sangsinkhre MJ Narega Bachao Sangram Restore MJ Narega Restore Dignity Restore Rights Saiba Thimda Bisnupur District Congress Committee na sinduna pangthokhiba thoram aduda oinam SC ki ex MLA Laisram Radha Kishore Bisnupur District Congress Committee gi Working President Sanasam Dinesh na chingbana maruiba mesing oina sarukya ki Thoram aduga mari lenana ex MLA Laisram Radha Kishorna haukiba chahi lesingani mangadagi Bharat pumbada chatnaba haukiba MG Narega gi mamingasi onthoktuna parliamenta vote tawduna namduna pass tawkhrabasu Congress party na hanba tawdana lakliba January 18 fawba MG Narega si repeal tawgadabani praja singi chapchaba rights pigadabani haiba khongjang asi sangsin kigani haikibaga loinana kholaw kyasu lauke भारत की प्रजा पुनः मंगना भारत लड़ीबा बीजेपी लीड्स बीजेपी गवर्नमेंट नरेंद्र मोदी अमित शाह मखोई ने तौरीबा मखोई की शासन से पामदे अदुगा नरेगा से रिपील तो गदबनी रिस्टोर नरेगा रिस्टोर डिग्निटी रिस्टोर राइट प्रजा की राइट से पीदब सुया यारोय हाइबा खोंजंग दो अखोई संगठन गनी Kiamgai Haibong Makong KYPC ground da chathariba ahanba 9A side village open golden football trophy 2025-26 ke KALYC Karamna JJFA Thobal Haukhabu Maithiba piraga team champion oikre Golden Football Club GFC Kiamgai na sinduna tongan ba team kunna sarukyaraga chatharakliba football tournament ki ngasi sana ki ba final match da KALYC Karamna JJFA Thobal Haukhabu Panjul manga sinoda Maithiba piduna team champion oiba ngamkhibani KALYC team gimaikai dagi mai pak pagi panjul manga adu K Amarjitna match ki taru kunithoi kuntramdoi amadi kuntra Nepal suba minute singda punna panjul mari chanbaga loinana Y paringan bana tarahumdoi suba minute ta panjul ama chanmangam khibani trophy se gi akhanaba mana oina KALYC gi K Amarjitna top scorer gi award fangke makataba award ta KALYC goalkeeper P Punil Kantana best goalkeeper JJFA gi Sitaljitna best player Goldal FC Timbina best discipline takibada trophy amadi case award piki tournament to loisinbagi thoramda kairao SC gi MLA Laurembam Ramesor Kiamgai Youth Pioneer Club ki president Nepram Kisan loinana atai maroiba mioi Kamaram Singna athoiba mitungoina sarukya ki Team champion oikiba KALYC Karamna selgi mana oina lupa lakh amaga loinana trophy amasung team runners up tahokraba JJFA team dasu selgi mana oina lupa lesing humbudraga loinana trophy khutsina duna pukning thogatke Loislakpada maruba pau amuka hana pizari Manipur gi hauzik leidiba fibam asi aruba amane masina miyam da tamam nahanba fibam amada thamli haina mehesor thongnawjam na haikre hauzik phawge ona dia sibina sandok chama Manipuri pau matanga sidalo shinjare bejeng tabri ba pumna makpo amuka hana krumjare